Tabiriba amadi miteng tabiriba singbo ahanba maktada ikai khumnajabaga loinena taramna oksari. Film asi haurakpada Amitabh Bachchan, film asidana Raj Malhotra, mahakna mayumdagi garden amada ayuki walking tholai. Aduga mamanaba singa ngahak wari taunaraga mayumda halakpada mahaki nupi Hema Malini. Film asidana Puja Malhotra na cha londuna makhoi ani thakminnarami. Makhoi ani yamna nungsinana cha thakminnarba matungda Raj office chatnanaba thorang tawduna tholai. Mahaki nupi Pujana Raj bu thindoraktuna Raj office chatke. Raj yamna pukchel chawbo misak amani. Mahangna office aduda mayamgi mating su tawrami. Asomdana Puja matilda murum solami. Raj na office tagi phone tawrakti haiduna. Raj ti office ta thabak chinduna phone tawrakkidamani. Raj office tagi mayum halakpada Pujana ngairami. Amasung mapuroiba Raj bu okpiduna changminnaraklami. Aduga Pujana hairi. Ngasidi ai nangonda warawi. Wahai asi tabada Raj na su aisu nangonda warawi harakpada Pujana karigino hangi. Raj na hairi. Ngasigi numit asi nangna karamna kauribano. Wahai asi tabada Pujana Raj ki makhutta nungsi na koladuna pusillaga mahakna sem saduna leiriba adu uhali. Raj na tunglomdagi khanghaudana lik ama sibirami. Raj ki matawdu ubada Puja yamna haraurami. Aduga Pujana nokphet tawraga hairi. Oh, nang ngasigi numit ase kauda boireko. Raj na amuk khumlai. Holiba sora sibu karamna kaugani. Nanga thengnadringai nang yaudana hinglaku punsi adudi artha yaudabu punsini. Adubu nangbu aina phangjakiba numit adudagi aigi thamoigi mihul chongbagi ahouba numine. Ngasise nangbu phangjakiba numit aduni. Karamna numit ase aina kaugani. Wahai asi tabada Puja yamna harauna Raj ki mathanungda konduna hairi. Aikhoigi chahi nifu nipal soba luhongba numitke yaifaba numini. Puja ki wahi asi tabada Raj na hairi. Chahi nifu nipal kamdongna sukribano khanghaude. Aidi nangsi munna fajana yengdri. Nangse kayada fajarabano. Ado ngasi aikhoi ani candlelight dinner chasi. Tanja aduda nakandagi Raj ki machanupa mari amasung mahaki mamau amade masusing laktun leirami. Aduga makhoi yamna nungsinana faminnarami. Raj kuina urudraba macha mamau amadi masusing ubada yamna haraujaki. Amasung makhoi pumnamak Raj ki 40th wedding anniversary ki celebration da saruk yaki. Raj ki mamanaba singsu laktuna saruk yaki. Raj amasung Puja yamna nungsinarami. Nauriba pakhang laisabigi punsi amagumna. Raj amadi Puja makhoi anigi nungsinaba aduda mamanaba singna Raj amadi Puja da fagi taunarami. Asumna anniversary ki thauram ado loisilakpada phone gi ring laktuna Raj na phone ado thangkali. Aduga wari saba hori. Raj na wari loidringai da phone ado Salman Khan na haibadi film asidana Alok Raj na taurakpani haibasi khangki. Raj na isa Alok haina fanba ado tabada Puja phone manakta harauna changlai. Raj na Alok ta namaga wari saw haiduna Puja da phone adu piraga wari sanarami. Alok na phone da nungsina mamabu kauduna punsi sangna nada yektana layu haiduna wish piraki. Puja na makha tare. Alok nangi lairik tamba loisilabani na India da karam kanda thoklakani. Alok na khumlai. Imagi thawjaldagi ai mafam asida achouba thabak amasu phangle. Maram asina hauzik supnagi 1 rupee na kamdongna Samsung gi smart TV win oiba yabagi haibagi maramda haijaraklage. Lagiba November 15 da India amadi South Africa gi cricket match amalai. Masigi match asigi mamangda My 11 Circle app asi description da hapsariba link asidagi download toksin bihoro. Aduga adongi team ama sem bihoro. Adongi team semnanabagi damak team animaktagi top players taramathoi select tobiro. Aduga makhoi real life performance base tawraga adongi points phangani. Adomna points yamna phangi kai win oigadoriba price adusu chawgani. Download toksin biro. Aduga Samsung 55 inch ki smart TV win oinabagi giveaway contest asi join tawbiro. Masigi contest asi gi entry fee asi subnagi lupa ama oigani. Aduga masina subnagi November 15 da pangthokadoriba India versus South Africa gi match asi khaki valid oigani. Masi aigi subscriber singi damakni. Aina pijariba link asidagi changba sing khaktagi oina activate oigani. Loinana
masida join toksin biraga 1 crore gi cash prize oiba mega contest adusu win oibagi chance fangbiu description da pizariba link asida sangbiraga download toksin biro aduga adongi ahanba deposit ta 20% extra cash fangnabagi damak aigi coupon code MECNEW assisinabiu my 11 circle haribasi thajaningai oiba app amani aduga tata IPL gi official na sponsor tobani aigi de hanana ai team ama seme India versus South Africa gi match asigi damak my 11 circle da adom su housing mak team ama semi horo adubo ikui kuidana India da lakna na bahonari pujana yamna haraujaki aduga khara thuna lao nupi ama thiduna luhong na si haiki alokna noklaga khumlei nupi di aina khallaga thamle na khoina pamba pamdaba hairo puja amadi ras aloki wa ado tabada yamna harauduna photo tharu mingna kari kawuno hanglei alokna khumlei ima aina courier da photo do ngarang thakrabani hayeng fawada soidana yawraklani mingna arpita kawi asumna makhoi nungsina wari sanaduna phone do thamki aloka arpita ga wari sanaduna lai alokna arpita da haike ima baba da thongna puthokduna nangi maramdadi haikre arpita na alokta nangi ima baba na yadrabasu nang aiga luhonggadra haina hanglei alokna khumlei arpita makhoi ani nani kana leijadraba lamja sara amabu thak asi yolakiba maramasina aigidi makhoi ase minna uba laini makhoi dagi henba kana su leite aduna asengbadi karigumba ikoi anigi luhongba se makhoi ni yadrabadi ai luhongba ngamloi aduga aigi punsi chupa luhongloi punsigi oina nangbu asum nungsiduna leigani wahai asi tabada arpitana alokpu henna nungsijaki asomdana rasamadi puja masa sing lakpagi haraurambado masa sing hankibada nungai hode mayum mado pumhang hanghowi puja amadi ras nungai tana wari sanarami rasna pujada machanupa suras ude kadai chatkrabano haina hanglakpada pujana nason pekna khumlei suras ki gari ama logani hairi aduna lupa lising yankai namondagi pami hai adubo ikai duna haiba ngamdra male wahai asi tabada rasna mapada paisa haiba ikai radi kamdoni asumna hairamlaga suras kauduna changlaklami surasu mapagi khonjal tabada tholaktuna mapa macha wari sanarami rasna masa suras ta haike mapa machagi marakta hainingba wado hainaba matamda kanana kari haigani nangse aigi ichani aikhoini hinglibase isa singidamaktani aikoi leiringai nakhoina wakal waba yade nang kari su khandana Delhi da chalo ai paisa do soidana tharaklage mapa macha sanariba wari ado puja su manakta leptuna tarami mathangi sinda ras office ta mamanaba single loan lawbugi matangda wari sanarami mamanabana rasta lupa lising yankai gi loan asi lawkhrabadi nangi account ta kari su lehoraroi nangna future gi kari su khandana fanglakpa paisa sing loina sizinnakrabadi retirement matungda karam tawgani asumna hairami rasna momo noktuna khumlai sir isa singi minokta paisa di kari sunate ai kari su khandeda retirement matungi isorna chanbiduna isa nupa marini asumna wari sanaramlaga mayumda halaki rasna mayungi get changlakpada courier dagi alokna tharakhiba photo ado fangladuna imungda changlaki aduga ras amasung puja faminaduna alokna tharakpa photo ado yengladuna puja na hairi alokna thak asida leiribase nangi mapalnani rasna amuk khumlai aina nate mahak ase piklingai dagi achoba mi ama oigani khale maduna aina mahakpu lambi takpi khibatani matamdo ningsinglibra aikhoina anat ashram amada chatlubada thengnarakpado wahi asi hairaga alokna piklingaida makhoiga thengnarakpagi wari ado ningsinglai sinasida rastamadi pujana anat ashram amada thoglakpada gate mapandagi angang aban hairai pupu khongu kap thabige lupa amakhakta yam langna kap thabige alokna piklingai gi nungsiba wahi ado tabada rasna pujada yenglaga noklami aduga rasna angang adugi manakta changlaga nakanda leiriba lairik ase kanagi no hanglami maduda angang aduna khumlai aigi lairik ni ai lairik yamna tamningi mina hainei achoba mi ama oige hairabadi lairik yamna pagadabani hai aduna aisu lairik tamnanaba khongu kap tharibani rasna angang adugi nungsiba wahi sing taraga angang adugi manakta famthaduna ming kari kaubono hain hanglami angang aduna khumlai anat ashram manungdadi loinamakna ipu apokpa haina kaune adubo aina school chatladi
ꯑꯩꯒꯤ ꯃꯤꯡ ꯑꯂꯣꯛ ꯍꯥꯏꯅ ꯏꯒꯅꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯔꯥꯖꯅ ꯑꯂꯣꯛꯀꯤ ꯑꯥꯔꯊ ꯈꯪꯕ꯭ꯔꯥ ꯍꯪꯕꯗ ꯑꯉꯥꯡ ꯑꯗꯨꯅ ꯈꯨꯝꯂꯛꯏ ꯈꯪꯉꯤ ꯃꯦꯅꯦꯖꯔꯅ ꯍꯥꯏ ꯑꯂꯣꯛ ꯍꯥꯏꯕꯗꯤ ꯃꯉꯥꯜ ꯍꯥꯏꯕꯅꯤ ꯍꯥꯏꯅ ꯇꯟꯖꯥ ꯑꯗꯨꯗ ꯑꯅꯥꯊ ꯑꯥꯁ꯭ꯔꯝꯒꯤ ꯃꯦꯅꯦꯖꯔ ꯑꯗꯨ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯦꯅꯦꯖꯔ ꯑꯗꯨꯗ ꯔꯥꯖꯅ ꯍꯥꯏꯈꯤ ꯉꯁꯤꯗꯒꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯤꯡ ꯑꯂꯣꯛ ꯍꯥꯏꯅ ꯀꯧꯕꯤꯌꯨ ꯑꯗꯨꯒ ꯔꯥꯖꯅ ꯅꯣꯟꯊꯗꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯅ ꯁ꯭ꯀꯨꯜ ꯑꯃꯗ ꯅꯪꯒꯤ ꯃꯤꯡ ꯆꯟꯕꯤꯔꯅꯤ ꯅꯪ ꯂꯥꯏꯔꯤꯛ ꯀꯟꯅ ꯍꯣꯠꯅꯒꯗꯕꯅꯤ ꯅꯪꯅ ꯇꯝꯅꯤꯡꯂꯤꯈꯩ ꯇꯝꯃꯨ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯀꯥꯞ ꯊꯥꯅꯅꯕ ꯕ꯭ꯔꯁ ꯑꯗꯨ ꯂꯧꯔꯒ ꯅꯥꯀꯟꯗ ꯍꯨꯟꯗꯣꯛꯂꯒ ꯃꯈꯥ ꯇꯥꯔꯛꯏ ꯉꯁꯤꯗꯒꯤ ꯅꯪ ꯃꯁꯤꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯑꯉꯥꯡ ꯑꯗꯨꯅ ꯔꯥꯖꯇ ꯊꯤꯟꯊꯕ ꯇꯧꯗꯅ ꯈꯨꯔꯨꯝꯃꯤ ꯑꯁꯨꯝ ꯇꯧꯗꯅ ꯔꯥꯖꯅ ꯑꯉꯥꯡ ꯑꯗꯣ ꯁꯦꯝꯕꯤꯔꯛꯈꯤꯕꯅꯤ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯕ ꯅꯨꯡꯁꯤꯔꯕ ꯋꯥꯔꯤ ꯑꯁꯤ ꯔꯥꯖ ꯑꯃꯗꯤ ꯄꯨꯖꯥꯅ ꯅꯤꯡꯁꯤꯡꯂꯕ ꯃꯇꯨꯡ ꯔꯥꯖꯅ ꯄꯨꯖꯥꯗ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯈꯨꯔꯨꯝꯈꯤꯕꯗꯣ ꯈꯣꯡꯌꯥꯗ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗꯅꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯒ ꯄꯨꯖꯥꯅ ꯍꯥꯏꯔꯛꯏ ꯑꯁꯦꯡꯕꯅꯤ ꯃꯍꯥꯛꯅ ꯈꯟꯖꯕ ꯑꯗꯨꯃꯛ ꯊꯨꯡꯉꯤ ꯃꯍꯥꯛꯀꯤ ꯍꯣꯠꯅꯕ ꯀꯟꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯇꯦꯡꯅ ꯃꯄꯥꯟ ꯂꯝꯗ ꯂꯥꯏꯔꯤꯛ ꯇꯝꯈ꯭ꯔꯤꯕꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯐꯣꯟ ꯔꯤꯡ ꯂꯥꯛꯈꯤ ꯄꯨꯖꯥ ꯆꯦꯟꯁꯤꯟꯗꯨꯅ ꯐꯣꯟ ꯑꯗꯣ ꯄꯥꯏꯈꯠꯄꯗ ꯑꯂꯣꯛꯅ ꯃꯃꯥ ꯀꯧꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯔꯛꯏ ꯑꯗꯨꯒ ꯐꯣꯇꯣ ꯐꯪꯂꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯏ ꯔꯥꯖꯅ ꯐꯪꯂꯦ ꯑꯐꯕ ꯊꯕꯛꯇ ꯊꯤꯟꯊꯕ ꯐꯠꯇꯦ ꯂꯨꯍꯣꯡꯂꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯑꯂꯣꯛꯅ ꯕꯕꯥ ꯍꯣꯏ ꯏꯃꯥ ꯍꯣꯏ ꯌꯥꯎꯗꯅ ꯑꯩꯅ ꯀꯔꯝꯅ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯔꯥꯖꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯔꯕꯅꯤ ꯍꯥꯏꯅ ꯈꯜꯂꯨ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯈꯣꯏꯒꯤ ꯊꯧꯖꯥꯜ ꯅꯪꯒꯤꯅꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯉꯝꯅꯔꯣꯏꯗꯕꯅꯤ나 ꯅꯪꯅ ꯏꯃꯧ ꯄꯨꯗꯨꯅ ꯌꯨꯝꯗ ꯂꯥꯛꯄꯗꯣ ꯑꯩꯈꯣꯏ ꯈꯧꯔꯥꯡꯅ ꯉꯥꯏꯔꯝꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯥꯖ ꯑꯣꯐꯤꯁꯇ ꯂꯥꯛꯈꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯃꯤ ꯑꯃ ꯐꯥꯎꯕ ꯎꯈꯤꯗꯦ ꯃꯗꯨꯗ ꯃꯍꯥꯛꯅ ꯈꯜꯂꯤ ꯉꯁꯤꯁꯦ ꯁꯨꯇꯤꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯃꯤ ꯑꯃꯠꯇ ꯂꯥꯛꯇꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯆꯪꯂꯛꯄꯗ ꯊꯕꯛ ꯇꯧꯕ ꯃꯌꯥꯝꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯔꯥꯖꯀꯤ ꯑꯣꯐꯤꯁꯀꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯨꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯔꯝꯃꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯕ ꯇꯥꯟꯖꯥ ꯑꯗꯨꯗ ꯔꯥꯖ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯤꯠꯇ ꯄꯤꯔꯥꯡ ꯏꯔꯤꯛ ꯆꯦꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯆꯍꯤ 30 ꯁꯨꯔꯦ ꯅꯈꯣꯏ ꯃꯌꯥꯝꯒ ꯊꯕꯛ ꯇꯧꯃꯤꯟꯅꯔꯛꯄ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯕꯁꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯃꯇꯝꯅ ꯄꯨꯔꯛꯄꯅꯤ ꯑꯩ ꯆꯠꯈ꯭ꯔꯕꯁꯨ ꯑꯇꯣꯞꯄ ꯑꯃ ꯂꯥꯛꯀꯅꯤ ꯑꯁꯨꯝꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯂꯤꯅꯔꯒ ꯔꯥꯖ ꯔꯤꯇꯥꯌꯔꯃꯦꯟ ꯑꯣꯏꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯥꯖ ꯃꯆꯥꯁꯤꯡꯒꯤ ꯃꯐꯝꯗ ꯆꯤꯊꯤ ꯏꯔꯝꯃꯤ ꯍꯣꯂꯤꯗ ꯏꯄꯥ ꯏꯆꯥ ꯄꯨꯟꯁꯤ ꯍꯥꯏꯗꯨꯅ ꯆꯤꯊꯤ ꯑꯗꯨ ꯄꯥꯔꯒ ꯔꯥꯖꯀꯤ ꯃꯆꯥ ꯁꯟꯖꯨꯅ ꯃꯌꯥꯝꯕ ꯑꯃꯗ ꯐꯣꯟ ꯇꯧꯗꯨꯅ ꯕꯕꯥꯒꯤ ꯆꯤꯊꯤ ꯐꯪꯂꯕ꯭ꯔꯥ ꯌꯨꯝ ꯆꯠꯀꯗ꯭ꯔꯥ ꯍꯪꯂꯝꯃꯤ ꯃꯌꯥꯝꯕꯅ ꯁꯟꯖꯨꯗ ꯈꯨꯝꯂꯛꯏ ꯅꯇꯩꯃꯅꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯆꯠꯅꯕ ꯍꯥꯏꯔꯤ ꯔꯤꯇꯥꯌꯔꯃꯦꯟ ꯇꯧꯕꯒꯤ ꯄ꯭ꯔꯣꯚꯤꯗꯦꯟꯠ ꯐꯟꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯐꯪꯂꯛꯄꯗꯨꯒꯤ ꯃꯔꯝꯗ ꯈꯟꯅꯕꯅ ꯆꯨꯝꯂꯣꯏꯗ꯭ꯔꯥ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯂꯤꯁꯨ ꯌꯥꯎꯔꯨꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯁꯤꯟꯗ ꯍꯣꯂꯤ ꯅꯨꯃꯤꯠꯀꯤ ꯃꯌꯥꯝ ꯄꯨꯟꯅ ꯍꯣꯂꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯄꯥꯡꯊꯣꯛꯅꯔꯝꯃꯤ ꯑꯗꯨꯒ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯑꯗꯨ ꯂꯣꯏꯔꯒ ꯅꯨꯃꯤꯗꯥꯡ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯃꯅ ꯔꯥꯖꯇ ꯕꯕꯥꯅ ꯑꯩꯈꯣꯏꯗ ꯀꯔꯤꯅꯣ ꯍꯥꯏꯒꯅꯤ ꯍꯥꯏꯕꯗꯣ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ ꯔꯥꯖꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯅꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯟꯅ ꯍꯪꯒꯦ ꯑꯁꯨꯝꯅ ꯍꯥꯏꯕꯗ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯍꯪꯉꯨ ꯍꯥꯏꯔꯝꯃꯤ ꯔꯥꯖꯅ ꯃꯆꯥꯁꯤꯡꯗ ꯍꯪꯂꯛꯏ ꯑꯩꯈꯣꯏꯗꯤ ꯏꯆꯥꯁꯤꯡꯁꯦ ꯃꯇꯤꯛ ꯆꯥꯕ ꯏꯆꯥꯁꯤꯡꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯅꯈꯣꯏꯅꯗꯤ ꯑꯩꯈꯣꯏꯁꯦ ꯃꯇꯤꯛ ꯆꯥꯕ ꯃꯃꯥ ꯃꯄꯥ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯗꯕ꯭ꯔꯥ ꯁꯟꯖꯨꯅ ꯈꯨꯝꯂꯛꯏ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯃꯃꯥ ꯃꯄꯥꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯃꯥ ꯃꯄꯥ ꯍꯥꯏꯕꯗꯣ ꯕꯕꯥꯒ ꯏꯃꯥꯒꯅꯤ ꯑꯩꯈꯣꯏꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯕꯅꯣ ꯅꯈꯣꯏꯕꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯕꯕꯥ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯔꯥꯖꯅ ꯃꯆꯥꯁꯤꯡꯒꯤ ꯋꯥ ꯇꯥꯔꯒ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯗꯤ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯁꯤ ꯑꯩꯈꯣꯏꯅ ꯆꯍꯤ 90 ꯇꯥꯟꯁꯤꯜꯂꯛꯄꯁꯤꯡ ꯑꯁꯤ ꯀꯔꯝꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯁꯤꯖꯤꯟꯅꯒꯗꯒꯦ ꯍꯥꯏꯔꯕꯗꯤ ꯄꯨꯟꯅ ꯈꯟꯅꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯂꯣꯏꯅ ꯂꯩꯖꯔꯕꯁꯨ ꯃꯐꯝ ꯑꯃꯗ ꯄꯨꯟꯅ ꯂꯩꯕ ꯉꯝꯗꯦ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ ꯅꯈꯣꯏꯁꯦ ꯑꯁꯨꯛ ꯊꯨꯅ ꯆꯥꯎꯗꯨꯅ ꯅꯁꯥ ꯅꯁꯥꯒꯤ ꯂꯝꯕꯤꯗ ꯆꯠꯈꯤꯕꯁꯦ ꯑꯗꯨꯕꯨ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯍꯧꯒꯅꯤ ꯑꯩꯈꯣꯏꯗꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯣ ꯉꯥꯏꯗꯨꯅ ꯂꯩꯔꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯔꯤꯇꯥꯌꯔꯃꯦꯟ ꯑꯣꯏꯔꯦ ꯆꯍꯤ 90 ꯑꯩꯈꯣꯏꯅ ꯐꯤꯔꯦꯞ ꯂꯧꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯈꯣꯏꯅ ꯐꯤꯔꯦꯞ ꯑꯃ ꯂꯧꯔꯣ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯕꯁꯦ ꯄꯥꯝꯗꯦ ꯀꯅꯥꯒ ꯂꯩꯒꯅꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯃꯃꯧꯁꯤꯡ ꯑꯗꯣ ꯑꯃꯒ ꯑꯃꯒ ꯌꯦꯡꯁꯤꯟꯅꯗꯨꯅ ꯋꯥꯍꯩ ꯑꯃꯠꯇ ꯈꯨꯝꯈꯤꯗꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯔꯥꯖꯅ ꯅꯈꯣꯏ ꯈꯟꯅꯕ ꯃꯊꯧ ꯇꯥꯔꯒꯗꯤ ꯈꯟꯅꯔꯣ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯂꯩꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯔꯥꯖ ꯄꯨꯖꯥꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯈꯤ ꯑꯗꯨꯒ ꯃꯅꯨꯡꯗ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯗꯣ ꯋꯥꯔꯤ ꯁꯥꯅꯕ ꯍꯧꯔꯛꯈꯤ ꯃꯆꯤन मनाव मरी अदो अमन अमद इंसिनदुना ममा मपागा लेमिन्ननिंखिदे असोमदना ममा मपा अनिना मसासिंगी वा खनब अदो ngaiduna lerami
amasung mama mapa anina khanarami isasingdo khanaramlani amanasu aiga lege amanasu aiga leminage haiduna adubo masa sing adunadi mama mapa aduga amatta leminaba pamlamde machin manau sing adu kuina khanaraba matungda asomna leplami babaga imaga tongan tongana thamnarasi makhoi ani tongana leyu haiba yarakloi aduga makhoi ani punna leijage hairakpada haiduna silami masa singna khanaraba matungda mama mapa gi manakta laktuna nungsiba saduna imana sanjuga leminarani aduga babana kiranga leminarani hairi wahi asi tabada mama mapa ani gi thamoida ningba kaike raska pujaga kada macha singi phirep adubo yaninda duna wari sanaki makhoi ani lapnaba ngamloi haiduna rasna pujada haike pujana mittagi pi taduna rasta haijaki isa singna lepliba phirep ado lana khangano maduda ras ningba kaina yarkiri mamana masa singi phirep aduda yare haibada masa singdo angakpa oiki asumna ras amadi puja ahing tumdana ningba kaina kapki aduga makhoi ani bekta phirol haptuna masa singa tongan tongana chatnanaba thorang torami pujana ras ki tai punbado aroibo oina punbige haibada rasna ngasidagi ai amuk hana tai pullaroi hairaki aduga chatnanaba thoglaki aduga pujana tungda inaraktuna raspo ngai kho haiduna ka amada pusinki aduga ningba kaina miluda pirang sinthaduna hairaklami mafamduda aiga punna leimnaroidabanina hidak matam chana sabiyu wai singa sitaraga rasna pujabu mathanungda nungsina chena konsinki mapandagi masa singna thengle chatlasi haina korki ningba kairaba mama mapa ani do upai amata leitaduna tongan tongana leirani khanbada yamna wajaki asumna makhoi ani tongan tongana masa sing manakta leinaki sanjuna mapabu puduna mayumda laki mayum yauraklaga gari dagi kumthabada sanjuna masagi beg adu thangthadun changki ras masagi arumba beg ado puduna changlaki aduga ras masunu pana kada pusinduna changminaki asomdana puja masanu pa ahan karangi yumda puduna laki adubu yum aduda thoi bikide rasna chak chanaba haiduna chair da phambada sanjugi nupina sanjugi famfamni haiduna atoppada famanki asumna ras busu yum aduda thoi bikide ras mapanda thoktuna puja da phone tawduna wari sanarami aduga awa nungai hangnarami pujana karam tawri hanglakpada rasna ngaihak leiraga khumlai nanga iga lapnaraba punsi asibu punsira asumna makhoi ani kaptuna wari saramlaga phone ado thamduna chatki mathangi sinda karanna cha hangbada magi nupina khumlai inem pok asi lakpadagi thabak subi nupi ado chenkre wahi asi tabada karanna ima laklaga thabak subi mana chenkribadi karigino asumna hangbada magi nupina amu khumlai tumpham leitabadagi chatkribani asumna karan amadi mahaki nupiga linariba wari singasi mamana cha londuna puthorakpada tarami adubo chinbanda momo noktuna cha do puthoktuna pirami asumna awaba kaya se khangduna puja leirami asomda sanju amasung mahaki nupi adusu thabak chatpa nangdre haiduna launarami rasna makhoi matau sing adu uraga haingam tangomdana khangdaba saduna leiki asumna mama su mapa su masa singna thoksabi kide ningba kaina ahing khuding changna kaptuna lenki pujana rasta chithi ama iduna piraki chithi ado paduna ras mamitta mapi taki naitom tarba rasna magi haukraba punsigi waribu ningsingduna lairik ama ige haina khanki aduga lairik adugi maming bhagavan haina thonki mathangi senda pujana karangi yumda masunupi adugi lichat ado pamlamde masunupi payalna mayumda thengna halakbada pujana ngasisu thenglakliba karigino haina chamna hanglubada payalna yamna sauduna mamabu kauki tanjaduda payalgi mapa karan amadi mama tholaktuna kari tawre hangbada payalna khumlaki baba nangi imada hayo khongthang khuding yengchilakano haina wahi asi tabada pujana masubu kaurakpada payalna amu khumlai chanbiduna aigi punsida yetpirakano wahi asi hairamlaga payal yamna sauna mahaki kada chanki karangi nupina manem pokta sauki karigi isa nupida yengshilibano haina aduga amuk karanna mamada sauna hairi karigino imana aikhoise asuk yamna wahalibase mamana phathaduna payal se nupini khara section ba phai asumna hairakpada karangi nupina khumlai matam se yamna sokholabani nupiga nupaga khenaba kari su leite wahi asi tabada puja kada changlaga kapki
असोमदसु राजना महाकी वारी इबगी टाइपिंग तौरिबा अदो संजुगी नुपीना तुम्बा याद्रे अमुक्ता तुमिन लेहलु हाइदुना संजुदा हाइकी संजू तुमलंबदगी थोलक्तुना मपादा असुक थेंगलबा फावबा तुमदना लेरिबसे करिगिनो हाइना हंगलमी मपाना ngasiसे tumba yade haina haibada sanjuna hari alo irak paibasidi tumba yarakta masana tabani babana tumba yadraga aikhoida disturb tawriba karigino asumna hairam laga sanju changki wahi singa si taraga ras jinba dagi wahi amata haidoktana ningba kaina lehauki mathangi numita sanju amadi mahaki nupiga breakfast taunaba faminari ngaida postman laktuna bel khinglakpada rasna chenthokuna pujana pirakpa chithini haina laurami तंजादुदा संजुगी मचानुपा अंगांग अदुना बोबोकी चिठीनी हाइदुना हराउना चेलकपदा मपुगी अनोक अदो मखादा तादुना ग्लास काइरमी संजुनु ऑफिस चलमदाइदा अनोक अदो सेमनबा हाइरुबदा हंदक थासिदी यारारोय मथंगी थादा सोइदना सेमलगे हाइरमी अदुगा ऑफिस ता चटके रास मसागी वादो तारगा तुमिन्ना लेपतुना लेहोके रास निंगबा काइकी पुजाना पिरकपा चिठी अदो पानिंगबना लांगतकनरुदुना रासना नौना खंगनबा ममानबा अमगी लाइब्रेरी दो चंगलक्तुना चिठी अदो पाबीना भाइजकी रास के ममानबगी नुपीदा चिठी अदो पीदुना मखोय अहुम फमिन्नदुना पाबा होरक्लमे पुजाना चिठी अदुदा इरकपा वाहिसिंग अदो पारुबदा रास के ममानबा अदुगी नुपीदो कपकी अमसुंग पुजागी असाकपा वाहिसिंग अदुना रास पुसु मिटलुगी पिरांग खांबा ngamkide पुजागी हौख्रबा वारिसिंग अदो चिठी अदुदा इरमे मतम मदुदा चिठी पारिबि नुपी अदो मखा पाबा ngamkide अदुगा रास्ता अनोक अदो सेमलुरगा पारो हाइना हाइरमलगा कपतुना थोके निंगबा काइरबा रास के थामोइगी असेंगवा नुंगसिबदुना रास खांबा ngamkide अदुगा रासना चिठी अदो पुदुना हलकलगा पानन भोनकी अदुबो माकी अनोक अदो याउद्रबना चिठी अदुदा इरिबा मयिकसिंग अदो करिमत उबा फंकिदे तंजा अदुदा मसुनुपा अदुना अनोक अदो सेमलुदुना पुरकलगा मपुदा उपसिन बिरमे रासना ngakladuna nangdi kadaidagi paisana semluribano haina hanglei मसुनुपा अदुना खुमलei पुपु aigi khongup leinanaba paisani aigi khongup asidi karisu tawdre aduga boboki chithidi ngasi pagadabane wai asi hairamlaga मसुनुपा अदो चेंथोकी रासना मसुगी वादो तारगा नोकलदुना चिठीदो अमुक पाबा होरक्लमे चिठी अदो पारिङैदा मसुनुपादो ममाना फुबगी मखोल तारकपदगे हौगतुना थोगलई अदुगा कैदौनरगे हाइना रासना हंगलकपदा ममौ नुपी अदुना खुमलई अंगांग माना मचिन थीदुना मागी खोंगुप लैननबा पैसादुना अनोक सेमदोखरे मतुंग तारकपदसु पाबुंगी करिनो अमु वालकपा मतमदा युंगी पोचै योनगदौरी मसिगी अंगांग असे वाई असि हाइदुना मसादो फुदुना कादा पुसिनकी रासना ममौगी अयाकपा वाहिसिंग अदो ताबदा नुंगसिरबा मसु अदो खामदोकपा ngamहौदना लेहोकी मथंगी सिंदा पुजागी मसुनुपी पायलना पार्टी अमा चटपगी थोलकपदा पुजाना हाय पायल असुक थेंगलगा कदाइदा चलिबनो अदुगा नंगना सेलिबा ड्रेस अदुगा वहाय असि ताबदा पायल साउदुना पार्टी तौफमदा चटकी असुमना पार्टी तौफम अदुदा पायलगा खंगनबा नुपा अदुना पायलदा महाकी इकाई खुमनबा अदु मांगन्ननबा होटनरमी ओइरिबा मतौ अदुदा पायल यामना किरमी तंजादुदा इखंग खंगुदना पायलगी मबोक पुजाना पायलगी खोंगुल लीदुना लाकी अदुगा मसुनुपी पायलदा इकाई खुमनबा मांगन्ननबा होटनरिबा नुपा अदुदा खुपाकना ममाइदा थादुना किहनकी नायहक लेरगा नुपा अदो चटकी अदुगा सोमदना पायलगी अपोकपा ममा अमदी मपाना अहिंग असुक थेंगलबा फावबा पायल कदाइदा चटख्रिबनो हाइदुना थवाई वाजरमी तंजा अदुदा युंगी बेल खिंगलकी पायलगी ममाना चेंथोरक्तुना थोंग हांगलुबदा पायल अमदी मपोक पुजा मखोई अनि चंगलकपा उबदा पायलगी ममादो अंगकपा अमा ओइकी अदुगा पायलदा साउरदुना कदाइदा चलुरिबनो हाइना हंगलकपदा पायलगी मबोकना ओइना खुमलई ngasi valentine day gi mayam langnabado aisu yengba chalubani payaldi ngasaina yumda halasi haijabani adubo aina khamdun thengdokre wahi ase tabada payalgi mamaga mapagana pujada yamna sauna nganglami thamoida akanba machintumba posak amana thenbagumna payalgi mapana mabu hek pokchabi mama pujada nganglami akanba wahi singado tabada payalna khangba ngamlaktraduna mabokpu makhut samduna pusinki asumna रासमदी पुजा अवाब कया मायोक्नदुना हौख्रबा नुंगसिरबा थौदोकसिंग अदो निंगसिंगनदुना लापना लेनरमी मथंगी सिंदा रास ममानबगी लाइब्रेरी दा थेंगना लेरमी महाकना लाइब्रेरी दगी मयुम हलकपदा पुजाना फोन तौरक्तुना वारी सानरी
Pujana Rasna chak charabra hanglei. Rasna chadri. Hauzik charadabani haiduna chak thangdokpa changlakpadadi chak enchang amatta leiramkhide. Adubo Rasna ahangba pukham tengot adu lauthokduna pujada chak chabagi mawong malhalami. Aduga Rasna chak enchang hawi haina hairei. Adubo pujana asengba ado khangi chak chade haiba. Asumna kaptuna phone thamnaki. Mathangi sinda aje office ta leiringaida mama lai. Ajena mama office ta lai khangbana magi nupida phone tawduna office ta ima laliba karigino haina saurami. Ajena phone da wari sariba do mama na taraga kaptuna mitki pi taithokduna masaga unaramdana halaki. Amasung ajena mayumda halaknaga mama da yamna saurami. Karigi office ta laklibano haina. Masagi wahi aduda mama na ningba kaina khumnaki. Nangna angang oiringaida yamna pamjakiba halwase aina thinba laklambani. Nangi napok numit khudingi aina hobani. Aduna ngasi se nangi napok numini. Aduna aina halwa se ngasi hawribani. Adubu nangdi office ta chatkibana hankre. Aduna aina nangi office ta piba lakibani. Adubu ngasi di isabu nungsiba henmankibana aigi iral oiribani. Wahi asi taraga aje amadi mahaki nupido leptuna lehui. Mathangi sinda Ras ki masa atomba karanna mayamba Rohita call tawraktuna hairi. Tha taruk sure. Imado amuk nangida thamnana balawruro. Aisu baba lawrugadabani. Kari khalibano. Asumna hanglakpada Rohitna yamna matha sana. Aisu khangde. Karam tawgani haina khumlei. Asumna masin manaw marina tha taruk mama amadi mapabo thamnana ba haina kiba matamdo yausilaki. Matam aduda Rasna pujada phone tawduna makhoi ani train station da minute mangarom lepkani. Maduda thengna si haiki. Asumna matam kuina unarudrabatungda mikuk kharadang oirabasu unava fanglani khalubada Ras amadi puja hainingai leitana haraujaki. Aduga Ras amadi puja chatnanaba thaurang tawrami. Rasna chatnanaba thaurang tawringaida pikliba masunupa aduna changlaktuna yamna nungaitana hairi. Pupu mafam asida amuk hana laklano. Wahi asi masunupana mapugi awabadu yengba ngamdaduna haikiba wahini. Asumna Asakpa kaya leirabasu masusungi nungsibana yum adudagi nungaitana chatnaba taki. Mathangi sinda train station aduda Rasna pujabu ngaiduna leirami. Ngaihak leiraga pujasu laktuna train dagi kumthare. Aduga matam kuina unarudraba matungda thengnaba aduda leiriba mayamado amatta udana Ras amadi puja mathanungda chetna konsinduna kuina unarudrabagi awabado pothajarami. Aduga Rasna hairei. Nang yaudana tha taruk lenbase mapok taruk lapna kibagum khale aidi sor honba kaururabani. Adubu hauzik nangbu uruba matung sidadi aigi thamoigi mihulase chongba horakle. Asumna puja amadi Ras pukmen paumenaraba matungda waiting room da changduna makhoi anigi wedding anniversary celebrate tawrami. Aduga makhoi ani wari sanaduna station da chatlaga masasingi manakta chatlasi haina pujana hairami. Rasna khumlei. Aikhoi ani asiba haiba aduna kainahanba natana haujikti aikhoi ani amukana kana amatana lapna hanba ngamlaroi. Wahi asi tabada pujana Rasna hanglei. Adudi aikhoi ani kadaida chatuna leigani. Rasna makha tarei. Khongthangna puba maikaida chatlasi. Asumna wari sanaraga lakpada lamkhangda ice cream chaminaduna lakpada kargi showroom mamang amada samlaklami. Maduda Rasna car amada munna yengjaki. Maduda pujana kaidorage haina hanglakpada Rasna khumlai. Aina manglan ama mangjaki. Madudi car ama leiraga aina thabak halaklaga nanga iga car tongduna chatke khanke. Adubu manglan tamak oihore. Isa singi maning thungnana bu honabada aigi aningbado aremba tahore. Tanja aduda showroom adugi salesman amana tholaktuna Rasta car adugi maramda hairami. Aduga car ado test drive tawnana ba hairami. Asumna salesman aduna kanna haibadagi Rasna car ado khara thawruraga showroom da amuk thawjilai. Salesman aduna car adu lawnana ba kanna hairami. Adubu Rasna aidi lawba ngamloi haibada salesman aduna sauraduna Ras bu ilaki. Ras nupa amada thengjinduna tusingi tawrami. Nupa ado leithorakpa matamdadi Rasna yokpirakhiba masanupa Alok oiramki. Alokna sauraduna salesman aduda khupangna thaduna phurami. Alokna Rasbu pokchaba magnatrabasu minna uba laimakni khanjaribani. Alokna mama mapa anida khurumduna hairei. Baba, ima, nahan makai kadaida leiruribano.
matam kuina ima bababu na chana wana thijarakpani adubu phangkide ngasi phawba aina nungtigi phone tawribani ngasidi aina isorgi mafamda nijarubagi mahi phangjare asumna kuina urudraba matungda wari sanaduna alokna mayumda puduna laki alokna mayumda changlaklaga mahaki nupi arpitabu kauduna haire arpita nahakna nungtigi lachaduna isormakni khanduna khurumjabado ngasidi yumda lakle wahi asi tabada arpita yamna harauraduna ras amadi pujagi manakta changlaktuna khurumjarami asumna yamna harauna yum aduda leiminarami ahingda ras amadi pujana tumliba ka aduda alok changlaktuna makhuyada ngathajaduna nungaina leirami matau adu pujana uraduna ras tumliba adu haudoktuna yenganki ras amadi pujana aloki matau uraga pukning yamna nungsiki pokchaba masa singna thawoi bidrabasu poktaba masa aduna apokpa makni khanduna ningchaba adu ubada thamoi penjaki asumna ayuki lai khurumbada alok amadi arpitana ras amadi pujagi photo thamduna khurumbado ras ka pujagan urami aduga makada ras ka pujaga phi nana setuna kumthari arpitana kadai da chatoribano hangbada pujana aikhoi chatlagi hairami wahi ado tabada alokna kadai da chatoribano yumase ima babagi ni hari alokna mama mapada kanna lainana bahijaki aduga alokna mapada kar ama gift oina pirami amasung makoi punna rasna hana leiramba yum aduda sattaba yadaduna lakminnarami amasung raski hanagi mamanaba sing unaduna awa nungai hangnari ngai tanja aduda library da tinarakpa raski mamanabaga mahaki nupi aduga so lai aduga raski mamanaba aduna lupa lakh taragi check ama piraktuna hairi nahakna iramba wari ado lairik oina fongbada lairik ado masing yamna yone madugi advance pirakpani wahi asi tabada ras angakpa amaga loinana haraujarami asumna rasna iramba mahaki wari ado mayamna yamna pamnarami asomdana raski masasing amadi mamosing punsin aduna wa khanarami babana iba lairik ado mayamna yamna pamnaduna lupa lakh tara su phangi hai aduna ikoi chatlaga lale hajarusi asumna makoi hainarami makoina khanariba adu taraga raski masunupi amadi masunupa anina sauraduna hairi nakoina chatkadoriba do pupuga bobokada lale haibanate phanglakpa paisa do pambagini aikhoi di chaloi asumna hairamlaga sauna changki mathangi senda rasna mayamga unaduna leiringai lairik adubu puthokpa barma kobuna pa adu laktuna rasta check ama pirami aduga hairiklame lairik ase yamna mai pakle aduna mathangi chayolda program ama pangthokadori maduda soidan lakpiyo aduga imungi miyosingsu pobiro mathang senda Mr. Barmana sinliba program adugi sinni mafam aduda mayam tinduna yamna fajana sin langlame raski masa sing amasung mamau singsu laktuna makoi punna phaminnarame ngai hak leiraga ras program to famda changlaklame maduda masanu pasing aduna mapabu kaubada uramdana stage ta kakatuna famke program adu horakpada Mr. Barmana haire Bhagavan hariba lairik asi Mr. Ras Malhotra gi warini adubu lairik asi nungi warol tadrungaida mahaki masanupabu stage ta kaukhatchari loinana mahakna mahaki babagi maramda wahi kharadang thambinanaba ningsingjari wahi asi tabada ras gi machanupa ahal aduna sem saduna stage ta tholaknanaba hogulaki tanja aduda Mr. Barman makha tari mahaki macha adudi Mr. Alok chanbiduna thokpiraknaba haijari wahi asi tabada Alok angak komitenga loinana mapada yengjarame maduda rasna su mangak nomladuna kaurake asumna alokna stage ta karaktuna mapagi maramda hairaklame mayamna haine aikhoi bu sembibu mapude sak ude haina adubo aidi mayamda thamoi sengna haibang nungani madude aibu sembirakpa mapu mahakto aigi mitna ubu phangi haina mahak ado kana sunate aigi baba asini aidi lamja sarani aina kaidonungda aigi asengba ima bababu uba phangkidri aduga aina makhoyi nungsiba su phangkidri aduba hausi aigi ima baba leiramlabasu mangda ubiriba aigi baba asina nungsibiriba asigumna makhoina asuk yamna nungsibiba ngamloi ngasi aina babadagi phangliba nungsiba ase aina babadagi aigi aningba khuding makado thumkhre maramasina ai karisu niba ngamlaroi aduba aina isor mahaktagi oina nijagani madudi aigi bababu mapok khuding makta aigi asumak ohenbiu haina masigi atopada ai karisu pamde wahi singasi alokna mittagi pi sinthaduna thamoi sengna hairamlaga stage tagi kumthaki
Rasna amuk thoglaktuna wa ngang bahuraklami. Mayam, haujik alokna hairibasing aduna mapa aibu wangna thangkat pikre. Aina magi damakta tawbikibadi kharatani. Alokna ibu thagat pirambase mahakna mapa aibu yamna nungsijabagini. Aidi lairik iba aiba amasunate. Aidi chumna aigi punsina puba lambidugi wari ijakibani. Masigi lairik asida iribasi hokraba matam amadi lakadaba matam. Ani asigi marakta lainariba warini. Masigi lairik asi mi amaga gi marakta atekpa thong amana panthong laihandaba warini. Masigi lairik asi sonthaраklaba lengjomda isasingna tongduna sanabagi warini. Haujiki matam ase angakpani. Awangbada kaningi haiduna kairak tharaga mafamdu yauraga kairak adugi magun khangdana atek akai marakta thamnari. Mapa ama haibase achaubu ugi marani. Aduga isasingna chaurabu u adugi masasingni. Haina humna paliba masa maring singado u adugi maragi mapalnani haibase khangbide. Karigumba u adugi mara ado sitharaklabadi haina humna maning tamna longleba masa maring singado nongmadi laimaida kenduna mangkhigani haiba kanana sukhanade. Asumna punsi ase yamna laina kairak tharaga chatpa yade. Mapa amana masa singidamakta awa ana khangdana talakpa khudingmak ado mikup amata khanthadana sijinnaba ngamlaga masa sing adunadi mapagi nungaiba machet ama piba ngamdriba karigino. Isorna aikhoibu nungsi chanana laiminau haiduna aikhoibu sembirakpani. Aduga aikhoina karigi nungsiba masa khangdribano. Karigidamagta aikhoina nungsinana leiba ngamdribano. Masa singna mapabu nungsiba ngamdribase makhoigi su matam ama lakhigani. Makhoisu hanuba ahalgi matam haibado soidana lakhigani haibase makhoina khangdriba karigino. Asumna Rasna ningba kaibagi wari kaya liraba matungda Rasna pujada yengladuna mamittagi mapi sinthaduna makha tarei. Puja aina nangbu thamoi sengna nungsi. Nangbu aigi punsigi khongloi ama oina phangjabase aigi khwaidagi laibak phabani. Nang leirambana aisu leiribani. Ai masi hairaga loisilagi. Asumna wari sing asi hairamlaga Rasna pujabu makut samduna thoglaki. Tanja aduda masa singna mapada lale haijaki. Adubo mapana hairei. Masa singna mapabu nungsiba ngamdrabada aina kaidongnungda ngakpiba ngamloi. Asumna hairaga thoki. Masa singna mamada amuk lankhre ngakpiyu haibada mamana hairei. Masa singna lankhiba soikibagi oinadi aina ngakpiba ngamgani. Adubo aigi nupada lankhiba adugidi aina ngakpiba ngamloi. Wahai asi hairamlaga pujasu Raski matung inaduna laki. Tanja aduda masu nupi amadi masu nupa anina mapugi manakta chensillaktuna konki. Ras masu singi nungsibana masu sing adubu nungsina konbiki. Aduga nungsirba film asigi wari paring asisu matang asida loisinki. Asumna film asina udli madudi nungsiba se mapal naide. Mafam matam laite nungsibagi. Matam khudingmakta macha oibasingna ahal oiba mama mapa singbo nungsina thamsi. Matam pumbada aikhoi khudingmak nungsinana amatta oina laiminasi hairi. 55-inch ki Samsung Smart TV Win oinanabagidamag description da picture link asidagi my 11 circle app asi download tawba kaubigano loinana 1 crore win oinanaba amadi adongi ahanba deposit ta 20% extra cash fangnabagidamag picture link asidagi download tawsinbiu link to description da hapsare aduga comment su pin tawjare.